अहानबदा मरुइबा पाउ इम्फाल ईस्ट बिष्णुपुर जिरीबाम अमदी इम्फाल वेस्ट डिस्ट्रिक्ट के अपुनबा खुलाई कुनगा लोइनना मरु कया सरेंडर तौरख्रे। अमदी सेनापति डिस्ट्रिक्ट के 𝐋𝐢𝐯𝐞 मनाक्तगी मणिपुर पुलिस की टीम अमना मियोई अनिदगी ब्राउन सुगर फागत पंगमख्रे। मैम खुरुमजरी नॉर्थ ईस्ट विंडो टीवी ने संदोकचबा नुमिदांगी मणिपुरी पाउ मिटिंग ताबिरिबसिंगबु सुरबला माइरेंबमना तराम नोकचरी हौजिक मियामदा पाउ मुचा खाइना पिजरी। इम्फाल ईस्ट बिष्णुपुर जिरीबाम अमदी इम्फाल वेस्ट डिस्ट्रिक्ट के अपुनबा खुलाई कुनगा लोइनना मरु कया सरेंडर तौरख्रे। गवर्नर ने थोकिबा ऑर्डर अमगी मतुंग इन्ना लमदम असिगी तोंगान तोंगानबा डिस्ट्रिक्ट कयादगी खुलाइसिंग अमदी मरुसिंग सरेंडर तौरकपा लेपा लेट्री। इम्फाल ईस्ट डिस्ट्रिक्ट की ओइना SDPO पुरोंगपाता सरेंडर तौरकपा खुलाइसिंग अदुदी 9mm पिस्तौल अनि लाइफ राउंड मरी एंटी रायोट गन अनि एनफील्ड .303 राइफल अमा स्टन सेल अमा अमदी टियर गैस सेल अमनी बिष्णुपुर डिस्ट्रिक्ट की ओइना तरासुबा BSABN लोकताक प्रोजेक्ट सरेंडर तौरकपा खुलाइसिंग अदुदी सिंगल बैरल ब्रिज लोडेड SBBL 12 बोर अनि .303 राइफल मॉडिफाइड अनि नंबर .36 HE ग्रेनेड अहुम इग्नाइटर सेट ऑफ नंबर 36 ग्रेनेड अमा नंबर 80 MK अमा ग्रेनेड विद स्ट्राइकर अमा पिस्तौल 22 कंट्री मेड अमा पिस्तौल .22 मैगजीन अमा पिस्तौल 12 बोर अमा बाउफेंग वायरलेस सेट अमदी बैटरी अमा हेलमेट अनि BP जैकेट कवर अमा BP प्लेट अमा कंट्री मेड मोर्टार 70mm विद बाइपोड अमा हाइरिबसिंग असनी जिरीबाम डिस्ट्रिक्ट की ओइना OC जिरीबाम PS ता सरेंडर तरोखिबा खुलाइसिंगदी कंट्री मेड SBBL गन मंगा DBBL गन मैग्नम अमा 12 बोर कटविच kuntaret 7.62 51mm राउंड तरा तरोक 7.62 39 राउंड तरा मंगा 5.56 राउंड अनि AK-47 मैगजीन अनि अमदी SLR मैगजीन अमनी लोइनना इम्फाल वेस्ट डिस्ट्रिक्ट की ओइना वांगोय पुलिस स्टेशन दा सरेंडर तौरखिबा खुलाइसिंगदी 7.62 SLR विद मैगजीन अमा DBBL अमा हैंड ग्रेनेड मंगा स्टेंशियल अमा रनर बुलेट अमा टियर स्मोक सेल मंगा आयरन प्लेट तरु कार्बाइन मैगजीन अनि BP जैकेट तरेट बुट पियर तरु मैगजीन पाउच अमा कटरिट बेल अमा हेड गियर अहुम कैमोफ्लेज कैप अमा अमसुंग सेकमाई पुलिस स्टेशन दा कार्बाइन अमदी मैगजीन अमा सरेंडर तौरखी हाइरी। सेनापति डिस्ट्रिक्ट की 𝐶𝐢𝐯𝐸 मनाक्तगी मणिपुर पुलिस की टीम अमना मियोई अनिदगी ब्राउन सुगर फगत पंगमख्रे। मणिपुर पुलिस की कंट्रोल रूम दगी थादोरकपा पाउ अमदा हौकिबा नुमिता सेनापति डिस्ट्रिक्ट के नेशनल हाईवे 2 दगी सिक्योरिटी फोर्स ने मयाई काबा चिंजा ककोनना फाबा ngamlaba मियोई अनि अदुदी विश्वजित हजारिका चाही 93 अमदी मिस्टर इरफान हेक चाही 53 ने हाइरी। मियोई अनि अदुना ब्राउन सुगर सिंग अदु सॉप केस कुंदा हापतुना पुरमखिबनि हाइरी। मियोई अनि असिदगी ब्राउन सुगर ग्राम 200 गा 19 गा लोइनना 4-wheeler car ama security force na recover tawre hairi। मणिपुर पुलिस ना इम्फाल ईस्ट के अंड्रोद लैबा ngarigan चिंग कैंपर सुंगफम दगी लोना तिंगरबा लालहौलुप केसीपी की कद्रानी फारे हाइरी। मणिपुर पुलिस की पाउ अमन हाई फारबा मियोय अदु युमनाम अबुंग सिंह एलाइस तिंगाकपा चाही 59 अमदी थांगजम जॉय कुमार सिंह चाही 52 नि हाइरिबा मियोय अनि असि खुलाई अमदी मरु योनथोक योनसिन तौबा अमदी लनाई अमदी लेंगा की ऑफिशियल अमदी मिचम दगी सेनखाई चथबदा चेनबनी हाइरी। मखोय अनि दगी 9mm पिस्तौल अनि अमदी मैगजीन अनि Chinese made hand grenade ani 9mm live ammunition tara 5.56mm insas live ammunition tara insas rifle magazine ama amadi sling bag ama fagat pangamle hairi। लमदम मसिदा PR थमख्रबा मतुंग सेंटर अमदी गवर्नर न पुन्ना लमदम मसिदा हानगुम इंग तप्पा हंजिलकना बहोतनरिंगे चेरक्ता कांगपोपी डिस्ट्रिक्ट की लेमकोंग पुलिस स्टेशन न कोनबा हराउथेलदा लोने यादब मवोंगदा साजिलंबा बंकर सिंह सिक्योरिटी फोर्स सिंगी टीम ममना थुगाइख्रे हाइरी।
District Program Officer DPO Integrated Child Development Service Scheme ICDA Cell Kakchingna District Administration Kakching meeting Makada Tarasuba Edison gi Beti Bachao Beti Parao BBBP Scheme ki Awareness Program Kakching Kunau High School da Pangthokre Thoramadu Dr. Thaudem Rajan Singh Chief Medical Officer CMO Kakching Sri Y Achoba ZEO Kakching Sri Ningthaujam Parango Singh DPO CDPO Kakching Amadi Chingtham Landoni Devi Headmistress Kakching Kunau High School Kakching na President Member Oina Yaki. Thorong Mari Lainana Nandita Ngangbam Supervisor ICTS Kakching BBBP na Gender Bias Sex Selection Survival and Protection of the Girl Child Promote Education and Empowerment for Girls Haidiba Hiram Singh Asigi Matangda Wapam Kaya Thamki Loinana BBBP Nupi Macha Oibi Singh da Piba Kanaba Amadi Personal Growth Hengathali Haina Fongdoki Program Asig Saruk Ama Oina Sanitary Pad Disposal Machine Ama Kakching Kunau High School da Thamki Haiba Disposal Machine Asi Hygienic Amadi Eco-friendly device Ama Oibada Natana Sanitary Pad Pu Self Disposal Biodegradable Material Ama Oina Ohenbada Asoba Thodang Lauribani Rajya Sabha gi MP Laisemba Sana Jaubana Prime Minister Narendra Modi na state asiki cancer patient anida layeng nabagi cell gi mateng panglakpagi damak thagatpa fogdokre maki social media da thagalakpa post amada ya school dagi cancer naduna leiriba melody thangjam amadi nambol dagi bijoi singh gi anaba layeng bagi damak lupa lising maudrani thoiga chamanga amadi lupa lakh amaga lising yankhai gi senpambu MU by Tet Memorial Hospital amadi Rims ta haidiba senpam sing asi Prime Minister na sanction tawrakibani haidi Ngasi All Manipuri Student Guardian Organization gi kuntaruk suba mapokumon thoram singjamai waikhom lekai da pangthokre thoram aduda Assistant Professor Rajesh Yumnamna Chief Guest and Chauba Working President MAMSGO na President S Shyamna President Chingamaka Apunba Nupi Lupna Guest of Honor Amadi Ice Board Babu Treasurer AMSGO na Guest of Honor Oina Saruk Yaki Palan Thoram Adu exam da Aranba Pambai season nabagi Horakpam Haiba Tim da Pangtoki Thoram Masida Organization Aziki General Secretary Sumati Sawrakpam na keynote address ki warol da exam da note tawbagi culture ama lakli basi masigi Horakpam ama aikoi puna tidokpam thoi Kari degi satra singna exam da note tawbagi Changkhen galakli bano jahi mari manga sida Manipur da mahima singning thina tamlibra tamdabra haibasi mamutana naina fam thoi exam tawraba matamda exam khaktada oina Jackson badi langani maramdi COVID-19 gi matamdagi hauraga hauzik leiba ki oriba phibam asinasu mahimasing tambagi kanglonda kaitharakli ba kaya asinasu note tawnabagi achoba maram amo ohalli adumaki oiraga su note tawba haibasi afaba natte haina fongdoki organization asigi mapo kumonga mari leinana tongan ba mafam tarukta Kangkal Chani Yenthokpaga Loinana Iramda Masigi Lining Laishon Amadi Chatna Kanglon Ngakna Apun Bigi Saktam Sagatuna Leibaki Atoba Thaudang Kaya Lauriba Arambai Unit 37 da Organization ki Maikai Digi Angamba Mateng Pangduna Ikai Kumnaba Utuna Kutsinaki Relief Center for the Welfare of Differently Able Person Manipurna ngasi March ki tarik ahum sagol bantera sapam narakta assessment camp ama pangthokre haidiba assessment camp asi chahi humpugi mathak leiba ahalaman singi tangai fadana changjaba yadraba polam singi assessment tawbani amadi differently able person singi so haidiba assessment asida masa gi changadaba Drive Singsu assessment of Biki. Haidiba assessment came asi Composite Regional Center CRC Imphal Pradhan Mantri Divesha Kendra PMDK Imphal Amadi Artificial Limbs Manufacturing Corporation of India ALIMCO Guwahati gi makada pangthokibani ngasi ki assessment came asida RBY scheme gi makada senior citizen gi oina mioi jani ga kun assessment tauki amadi ADIP scheme gi makada differently able person yangkaina assessment tauki ngasi ki assessment came adu the honorable MLA Pachoi Esigi Sapam Kebana Achoba Daitalauki Haukiban Numita Nonglay Nungsit Amadi Lena Maram Oiraga 33/11 kb Usoi Pokpigi substation na kodba mafam singda matam kharegi oina transformer sing semjiba phauba mai fangkiro haina Manipur State Power Company Limited ki maikai degi DGM 400 kb substation division Dr. S. Nazauba Singh na khudek piduna thadorakpa cherolamana khangalakli
All 𝐷𝐸 Sports Association AJS na sinduna 𝐷𝐸 Higher Secondary School gi sanabungda team nipan na saruk yaduna ngasidagi hauduna pangthokliba 19 Thokchom Radhamani Memorial Senior Open Football Tournament 2024-25 sanaba hokre ngasigi haudokhiba tournament asigi ahanba match da Sunrise Club Kadamtalana LFC 𝗔𝗡𝐬𝐁𝐫𝐸 goal ahum sinoda maithiba pikre ngasi sanakiba match asida Center referee da Nilakamal, assistant referee da Iqbal amadi Javed aduga SS Haider na fourth official referee oina conduct toki hayenungthil pung ani gamne nifu manga taba matamda RYC Ramgaijanga Khasi Youth Club ka sanagani ngasigi match asida Sunrise Club Kadamtala amasung LFC 𝗔𝗡𝐬𝐁𝐫𝐸 ani na sanaki LFC 𝗔𝗡𝐬𝐁𝐫𝐸 na toss kamduna side khan ki aduga Sunrise Club Kadamtala na ball kauduna sanaba hoki ngasigi match asida Sunrise Club Kadamtala gi sanaroi L Zetlina manga suba minute goal ama chanduna goal gi account ahangdoki aduga KS angambana kunmapan suba minute goal amaga chanduna hap mamangda Sunrise Club Kadamtalana LFC 𝗔𝗡𝐬𝐁𝐫𝐸 tagi goal ani suinoda mangzil thaki hap matung Sunrise Club Kadamtalagi sanaroi ke lenina kuntrahomdoi suba minute goal ama chanduna apiba matamda Sunrise Club Kadamtalana LFC 𝗔𝗡𝐬𝐁𝐫𝐸 goal ahum suinoda maithiba pikibani ngasigi sanaba hongdokpagi thoramda all 𝐷𝐸 Sports Association AJAC gi president M 𝗔𝗡𝗡𝗛𝒡𝒩 Olympic Association 𝐷𝐸 gi president L 𝗔𝗡𝒡𝒩 amadi tournament asigi donor TS Biramani Singhna mathang sitna president member amasung donor oina dice da famki tournament asi Babupura da leiba Thokchom Joyker Singh amadi mahaki machin manau singna makoigi laikhidraba apokpi Thokchom Radhamani Devi gi mamingda kachaba tournament ni hauzik aroibada maroiba paw mukhana pizari Imphal East Bisnupur 𝐷𝐸 amadi Imphal West District gi punna khulai kunga loinana maru kaya sarenda torakre amadi Senapati District ki Kathiko Karong manaktagi Manipur Police ki team amana miyoi anidagi brown sugar fakat pangamkre ngasigi oina Northeast Window TV na sandok chaba numidangi Manipuri paw matang ase loizare mideng tabiri pa puno mo pamukahna khurumjari Karigumba nahak USA, UK amadi European countries singda study tawagi khudong chaba ama piragadi madu miraigadra. Lairik tamna sel tanbagi khudong chaba ama phangagani hairagadi kadi khangani. Achangba sel pumnamak adu scholarship natraga study loan gi khuthangda fully funded tawgani hairagadi khudong chaba si manghangadra. Loinana Germany da 3 years program singda lairik tamna thagi oina lupa lising Smart Coaching Center SCC gi maikaidagi parents singi mafamda yamna nungairaba paujel ama puduna lakchari madudi lakliba January gi tarik 9 2025 da Smart Coaching Center na maru oina class 9 amasung 10 gi first foundation course achauba kudongchaba kayaga loinana suksoi soidana hauzaragani maramasina akupa marol gi damak pizariba number 8974040081 da pau faubirau mafamna hata mana ingkol opposite public hospital Smart Coaching Center gi mafamda leiriba kudong chaba khradang makhada pizari boarding gi kudong chaba leigani boarding da leiba angang sing namas compulsory oigani kudong chaba si mama mapa oiba singna suksoi soidana lobiyu Civil Service Exam G NEET natraga atopa competitive exam gi preparation taunaba Imphal manungda mafam chaba thiriba students singidamak leizare Y Academic Career Institute hata separate boys and girls ki well maintain tauraba hostel amadi 24-hour leirik paba yaraba library ki kudong chabasu pizari online class yaw singidamaksu
free wifi gi khudong chaba lobi ba yagani institute asiki kitchen na hostelers singi dama week amada 3 times meet amadi matam gi oiba fresh vegetable na chingba serve tawri loinana 2016 dagi education to employment haiba team na main service oiduna lakliba institution asina tongan ba mahiroi kya bu free career counseling session gi khudong chaba su piduna lakli amadi chang naina sakhang laba well experience oiraba mentor singna hosteler amadi library da lairik pariba mahiroi singa interaction program sinduna thawat piduna mahiroi singda hena hotnaning bi asasu y academy